Manipur Top Channel की माइकई की मरुएबी ई पाउसंग म्याम थमजरी अहानबदा MP बिमोल अकोइजम अमदी MLA लोकेश्वर अनिना गवर्नर उनदुना लाइतान पोकपी थौदोकी मतांगना वारी सानख्रे ngar Imphal East District ki Sagolmang Police Station ki manungsana pukhaw laitan pokpi ki sadu laikolda maphamdugi lawmi singna masagi lawphamda kumduna law khoiba matamda manak nakpada lebu kuki sing law khoibi yaroi makhui ki lawpham ni haiduna nauri kapsinduna nunglang sinduna atingba pirakpi ki thawdok thokraba matungda thawdo aduga mari lainana ngasi nungthil pung 5 ga makhai taba matamda Lok Sabha की कांग्रेस की MP डॉक्टर बिमोल अखोइजम अमदी खुंद्राखुं केंद्र की कांग्रेस की MLA TS लोकेश्वर मणिपुर की गवर्नर अजय कुमार बलाग वरी सनख्रे हाइदि गवर्नर को उनाबा दुदा लैतान पोकपी की लौमिसिंगना मसागी लबुक तो कुमदुना मानिंग तमना लौ उबा यानाबा सिक्युरिटी मतिक जाना पीदुना ngaksenbagi thabak pakatiyu matungda asigumba thawdo asi amu hana thuandanaba lokat phamtok thabak lokat pinabasu governor ki maphamda thamki loinana Manipur gi singa tainaba lokol kayada maitai lomi singa low uba ngamdabagi yamna sauna awaba mayuna haliba suko hanbinaba governor na pekhat piya thabak thoram singa du sapsana pekhat piduna lomi singa maning tamna lobuk to kumduna low uduna sathok marang kaina putoktuna sinjak ta mi pal tang da Manipur ama ohenbinabasu governor gi maphamda taksinki amaromdana District Khudimaki District Disaster Management Plan amamam semnaba Union Home Minister Amit Shah na khankri State Relief Commissioner Khudimang na magi mari lainaba District Khudimaki District Disaster Management Plan amamam semnaba Union Home Minister Amit Shah na khankri hairiba District Management Plan ase numit maudrani phawgi manungda semnabasu minister na khankri hiramasi gi matang na Delhi da ngasi pangthokiba Relief Commissioner of State and Union Territory and the Disaster Response Force Conference to Wangang Laduna Hakibada Disaster Tulakpa Matamda Thiengnana ba district ki thakta Disaster Management Plan thamba maruoi Pali Valenga asina disaster Tulakpa Matamda miwe amata aso apanangandana ba manglom na sangshili Aying asa hunglakpa amadi global warming na maramoiraga Malem gi lebak sing disaster thulakadra haibi gi mi painari aki Union Home Minister na makata na phungdokibada haukiba sai tara asida National Disaster Management Authority NDMA National Disaster Response Force NDRF amasum Coalitions for Disaster Resilience Infrastructure CDRI na India wo disaster management gi lamda malem gi lusungba laiba ama ohelakli hanas phungdoki Amaromdana Governor na siya lawduna COVID-19 laisat ki lakhot kadaba thabak thoram sungi matang na mifam pangthokre State asida COVID-19 laisat sandorakpadagi hausik phawbada miyoi taraga humdoi positive oikraba matung ngasi laisat asigi matang na Manipur Governor Ajay Kumar Bala na siya lawduna Rasbonda high level meeting ama pangthoktuna wakhanakre mifam aduru Union Health Ministry gi pauktak matung ina state asigi su lokat phamthokpa thabak sing lokat phamthokpa wakhanakre ngasi gi mifam aduru Chief Secretary Health Department gi makok thong official sing su saruk yakhi Governor gi maikei digi laisat asibu thengnana ba honabada mathau taba diagnostic PPE kits oxygen supply ICU isolation ward mathau taba hidak langthak sing amadi atai masak sing mapung phana thamna ba pauktak pikhiari Amaromdana Laktuna ba mawongda mangkiba Abdul Kadir athuba matamna thadorakadabani MMWO Haukiba Jun tara leba popo numiki numidang wairam mayumdagi thokibadagi hausik phaw thiba khangdana leiriba Abdul Kadir Elias Asogba Apokpa Abdul Jalil laifam pawbitek mayai lekai miyoisibu laktuna ba man mawongda mangkiba sida MMWO na kandem tawri MMWO headquarter gi Secretary General Firoz Khan Sangom Sambamna press thokpa chirola sinam hairibadi Sesam Abdul Kadir athuba matamda mari lainabasing thadok pirakna ba haijarakli mak mangkibasiga mari lainabasing athuba matamda logi ba oil phangangadabani karigoma Sesam Abdul Kadir gi langalangjin puthoraktrabadi JAC na sangsilakpa khongjang punamakta MMWO na support kani hairi Amaromdana Manipur gi district taraga ni thodi yellow alert lauthokri Indian Meteorological Department Imphal Center ki report matung ina ngasi Manipur ki district taraga ni thoida akhak araw yauna nong nungsik loina nong suragani masina maram oiraga hairiba district taraga ni thoi asida yellow alert lauthokre hairi
Yellow alert laukthokraba districtsing adu Imphal West, Imphal East, Kangpokpi, None, Pherzol, Urkhul, Sandel, Senapati, Tamenglong, Kamjong, Champur amadi Jiribam haidi. Loinana hairiba districtsing asida nong subaga loinana akhak arau yauna pungda kilometer kunthradagi nifu faawu nuksisikani haidi. Report asigi matungina hayeng June 13 na met asidasu Manipur gi district 13 nong sugani. Loinana tha asigi 19 amadi 18 dana Manipur gi mafam punamakta nong sugani haidi. Amaromnana Hong Kong dagi Delhi tamna pairakhiba India gi Boeing 1 technical asoiba lairi singnabadagi mamai leidano Hong Kong da amuk halakre ngasi Hong Kong dagi Delhi tamna pairakhiba Air India gi Boeing 787 Dreamliner flight AI 315 nongthakta paidingai technical issue da asoiba lairi haina singnaba leibadagi mamai leiraga matung Hong Kong airport ta amuk takri pausin hai Air India gi Boeing 787 Dreamliner flight AI 315 adu India gi local time na ngarang nongai matung pung 12 minute 13 taba matam Delhi gi damak Hong Kong dagi pairakibani ngasi nungtel pung 12 minute kun taba matam na Delhi de thungadabani adubu flight adu nongthakta pairingai de technical issue lerakpodagi flight adu gi pilot ki command matung ina Hong Kong da amu halaktuna takibani mafam aduda flight adu hauzik check tawbagi thabak sathari haidi hauzik phawgi oina thawdo adugi matangda Air India gi maikedi gi official oiba statement amata thokpa leithri adumoinamak flight aduda tongkhiba passenger sing amata khudong thiba thokhiba leithi haidi Ahmedabad ki London damna paigada Air India B787 aircraft flight number AI 171 kai khipe ki thawdok to flight adu tongma miyoi saniga nifuga nithoi gi manungda passenger am khak hingau ki ba madi atopa miyoi ke ama sikhipe ki thawdok thokhiba numit mari ni gi matungda ngasi thoklibe thawdok asina Air India flight sing passenger sing na thajaba thamlak loidra haibe gi sauna singnaba pokale hari panwa yabale haukiba numaisu numita su Air India gi Delhi dagi Badodara tamna paigada flight AI 819 landing gear gi asoiba khara lerakpadagi IGI airport ta khudaki oina landing tawkhiba leikhrabani amaromdana thiba khangdana leidiba AT gi longjam khaba ngasi phawgi manungna phangna bo honasi Pobitek me lekaida leiba miyanga mimanadraba sesam Abdul Kadir kauba Miyoi ama mangkhibagi thawdokta mapung oina sienabani hariba hauzik phawbu thiba khangdana leiriba Arambai Tengol gi miyoi ni hariba Yumnam Huidro makha lekaidagi longjam khaba kauba miyoi si ngasi gi numita phangna bo hotnasi haina Arambai Tengol gi lusing purel korongan khumana smaha ki social media thagalakhiba post amana Arambai Tengol gi Tengoloi singna khankhre Amaromda thawdo asika mari leinana ngang security force na Wangoi police station gi manungsana thiam laisang khongdagi Arambai Tengol gi miyoi phakre hari thawdok sing asigi matangda pausisna phangwa pawgi matunginadi tha asigi taraga mathugi numidang Wangoi police station gi manungsana Yumnam Huidro makha lekaida miyamna huran bu oigani haina singnaba Pobitek me lekaidagi sesam Abdul Kadir kauba miyoi ma phaki Paraba miyoi numit adugi ahing nongai matung pung ani taba matamda AT yawbani haiba longjam khaba kauba miyoi amada miyamna amuk kushina kiyari Masigi matungda longjam khaba sinakhiba sesam Abdul miyanga mimanadraba miyoi ni haiba khangmadagi longjam khaba no khudak thadokre haina lekai miyamna phongdokhi hari adubu magna thadokre hairiba sesam Abdul Kadir thiba khangdabadagi maki imung manungi miyoi sing Arambai Tengol amadi miyamna makhatana thibagi thabak sathabada phangdabadagi longjam khaba bu thawdo adugi maramna wa hangnaba AT na kyara kawbada lakpagi muhutta haujuk phawba lotuna laikre hari Seraksida Pobitek me lekai gi miyamna haujuk phawba thiba khangdana leiriba sesam Abdul Kadir hairiba miyoi mangkhibaga longjam khabaga mari lainaramba yai haina miyamna singnari masigi maramdi Arambai Tengol gi miyoi ahum ngarang security force ki kangbuna Wangoi police station gi manungjanba thiam laisang khong area digi phakre haiba lekai du digi phangba paw manai pawshin hai phakraba miyoi ahum adu Yumnam Huidrom khunayai digi Huidrom Somokanta Singa Yumnam Huidrom makha lekai digi Huidrom Deepak Singa mari Yumnam Huidrom khunjai lekai digi Thingojam Ranjit kawi hari Bioverse Nit Biology tutorial dagi nungairaba pawjal ma puduna laksari admission haujaragani yamna nungairiba pawmana Bioverse Nit Biology tutorial gi makedigi Nit 2025 ta Biology da mark sanigo humfuna tragna sigi mathakta phanghiba satra singi oina meritorious student singi oina free sip amasum
concession pizari affordable fees oiraba experienced faculty ni su takpigani ak sahum go humpu gi manung de sahum go humpu phangnaba target kaloinana need focus preparation amasum concept based teaching aikoida khangdaba sungloi leitana bagi damakta hapta khudingi weekly test tawjagani limited ni haribu khudong sabasing asi bioverse biology tutorial dagi lobi hau loinana akopa marol gi damak haujumuk pau phobirau akoigi telephone number di 9366473676 natragana aikoigi address Kwakaital Thonauzum Laikai opposite to Asian Hospital da lakpidun akopa marol khangbi yagani amaromdana APMR gi mayok to khongjang sanction khiba naga mahairoi lupsing gi mathak te FIR lakhatkre withdraw tawnaba dabi tarokli Central Government gi maikei digi Indo-Myanmar border fencing khaba masum free movement regime suspend tawbi mayokta Senapati District Student Association sanction gi ba khongjang aduga mari lainana naga mahairoi lupsing gi mathak te FIR lakhatkhiba thawong bu naga gi student body kya na yamna kan yening da pungturakli loinana naga mahairoi lupsing gi mathak ta pali FIR withdraw tawba yauna Indo-Myanmar border fencing khaba gi thabu khudakta lepkadabane masum APMR makhatana satna hangadabane haina dabi tarokli Paumai naga Tasidumain Thadorok Pasirol Manahidibana Zone Home Senapati District Headquarters Senapati District Student Association SDSA Amasum Senapati SP any Himarak to Sound Muna Kiba Taudo Duga Mari Lena Naga Maidu Lusing Bamanga Himatak the FIR Lokot Kibasi Yanindi Taudo the Senapati District SP Gimake peaceful Oina Satakiba protest to the Yakai Tingai Pibadanatana Iranga Duhena Saktok Paktok Sakto Olakibane Taudo Duga Mari Lena Senapati Pudiski Makedigi Ansam Senapati District Student Union Mau Student Union Maram Student Union Paumai Naga Student Union Tangal Student Union Zelangrong Student Union Sum Zelangrong Student Union Senapati Zone gi mathak FIR Panbi Thawong adu akan mamong na kanyam tawi Thawong asi naga miyam gi democratic right unity amasum collective voice to singnabani maram aduna student body sing asi gi mathak ta pali FIR sing kudak ta withdraw tawgadabani Senapati SP amasum additional SP kudak ta transfer tawgadabani hairiba demand sing asi thabak oina pangthok ta tarabadi makhata na district asida tangdu laita ta phibam haibadu oirakani Ansam SDSA yauna federal unit singi khongjang sing da lup asina solidarity oli loinana naga homeland gi damakta makhoigi culture amasum territorial integrity preserve tawna bigi damakta free movement regime makhatana sana hana bigi khongjang asida mapung phana sogoli government of India gi maikei digi su naga miyam gi history amasum emotional significance sing asi masak khanga da ban hairi tangkhul katam nauk saklong naga student union sandel anal Lenural Tangpi General Headquarter Maring Student Union Monseng Naga Student Union Zeme Student Organization Manipur na Thadorak Tungan Sirul Singi Maikei Digisu Naga Budi Kiana Indo-Myanmar Indo-Naga border fencing amadi FIR suspend tawigi mathak mayok sanction kiba khongjang aduga mari leina ansam SDSE amadi federal unit manga gi mathak Senapati district police na FIR lokhatpigi thawong adu akan mamon kanem tawi thawong asi naga sina sanction liba democratic web khongjang singasi criminalize tawbu yauna atamna naga gi student leaders sing amasum civil organizations gi mathak ta sataba thawong amane hana phongtokhi atopa paomanamo Ccpur da Starlink sijinaba houraba yana leiri Ccpur da internet amasum phone line sijinaba mon sijinaba yadana leiriba kya leiriba sidagi koknaba handakta Elonsma amasum India government ki yana khibagi matungna leba asida launch tawgadoriba Starlink Ccpur da thuba matamda houraba yana leiri Global Zomi movement supporters na thoki bisi role amana hairibana Manipur sarkar gi maikei gi mobile internet ase thingning matamda thingba hangning matamda hangbu yona Myanmar gi sin state na su mamangda hinjin khiba kya sina maram oiraga Ccpur district ki mafam khudimakta portable Starlink ama ZZMS ki ming sijana yanari portable Starlink sijana yana ba ZDCI gi chairman na khan khiba sulai masigi matang na loop kanglop amatana nungai ta bataw bigano Ccpur gi zomi sing zakhana bataw bani Starlink asi ahan ma sijana ba oikadaba trial hona ba tawri Tanja sarak Ccpur manungda portable Starlink sijana duna mipung kudima mobile internet fangan mangamlagani hari amaromdana state asida thokliba irang na maram oirga Ccpur gi mahairoi sing competitive exam thawada awaba mayonari Haukibasai English Singaniga Kungumdagi Me Humdigi Hauna, state asida Tolakiba, Kangluk Irang Sinamaram Oiraga, National Highway Sing Satok Sinta over Kudong Sadabaka, Mayunavan Maram Oiraga, Ccpur diski competitive examination Tagata Mahiro Kya Kamting Awaba Mayunari.
एजेंसी की पाउन हाइरिबन स्टेट असिदा हौजिक लैरिबा कांगलुक इरांग सिना मरम ओइरगा स्टेट असिगी नेशनल हाईवे सिंग फ्री ओइना सतोक सिन यादबा सिना मरम ओइरगा लेबा असिगी ओइना पांगथोकपा मरु एबा कॉम्पिटिटिव एग्जाम सिंग हाइबदी एसएससी एनडीए नीट यूपीएससी यूजीसी एनडीएन सिंगबा मरु एबा एग्जाम सिंग थागदबा महिरोय क्या स्टेट असिगी वांग मद सत्तुना एग्जाम थानारी मसिना मरम ओइरगा महिरोय सिंगी एकेडमिक एटमॉस्फियर साउंड अकाइबा अकीबा पीबदनतना सेल थुंगी अवाब क्यास मेउनरी चुचामपुर डिस्ट्रिक्ट की महिरोय सिंगी ओइना ख्वाइदगी नकपा एग्जाम सेंटर असी किलोमीटर 62 रोम लापना लेबी इम्फाल सेंटर ओइरी अदुबो इरांसिना मरम ओइरगा सतोक सिन तौब याखिदबा सिना डिस्ट्रिक्ट असी की महिरोय सिंग खुदोंग सादबा क्या मेउनरी इम्फाल दा लाकपा यादरबा डिस्ट्रिक्ट असी की महिरोय क्या आइजोल गुवाहाटी नत्रगना अगरतला सत्तुना तुआन कॉम्पिटिटिव एग्जाम सिंग थानरी हिराम असिगी मतान चुचामपुर की महिरोय अम ओइरिबा टिफे Ngainelam simte कौबा मन फोंदोखिबदा डिस्ट्रिक्ट असिदगी किलोमीटर 3 लोम सतलगा एग्जाम थाबा बिस अवाबम ओइबदनतना मरम चादना सेल हेना तिंगनबि असोबा मरम मोइरि एग्जाम असिदा साउना माइ पाखदबा महिरोय क्या सतोक सिना खुदोंग सादबा क्या मयुकनाबा सिना मरम ओइरगा एग्जाम थाबा फंगौदबा क्या अमसु यावरिबनि महिरोय सिना थेंगनरिबा खुदोंग सादबा क्या सि खरमखै कोओननबगी पनमदा अल्टीमेट कोचिंग सेंटर अमदी सियाम सेम्फनी एसएसपीपी यावना तुआन ग्रुप क्या न महिरोय सिंगिदमक मतेंग पांगली मसिगिदमकता जेएसएफ न मरी लेनबा अथॉरिटी दा चुचामपुर एग्जाम सेंटर सिंग पीबीनबा तक्सिन बस लेख्रे अदुबो हौजु फावबी ओइना सु मसिगी पॉजिटिव रेस्पॉन्स अमत लेत्रि हैना निंगम द वाफम क्यास फोंदोरकली लोशलकपोइना तेंदकपा पावमना मणिपुर एयर इंडिया की सर्विस लेख्रे एयर इंडिया एक्सप्रेस न मखाताना सर्विस तौरगनी मणिपुर की एविएशन पुवारी काउंगमदना लेहौरगदबा थौदोक अमा ओइना मतम क्यागी ममांगदगी मियामगी सर्विस तौदुना लाखिबा एयर इंडिया की सर्विस ngarangdagi इम्फालदगी ऑपरेट तौबा लेख्रे एयर इंडिया की मुहुत्ता एयर इंडिया एक्सप्रेस न मुत सिंदुना मखाताना सर्विस तौरगने हाइरि ngasi इम्फाल की बीट केंद्र इंटरनेशनल एयरपोर्ट मतम कोइना सर्विस तौदुना लाखिबा एयर इंडिया की अरोइबा फ्लाइट दुना इम्फाल थादोकलमदाइ एयरपोर्ट की स्टाफ सिंग यावना एयरलाइन असिगी स्टाफ सिंग न इकाई खुमनबा उत्पगा लोइना अरोइबा ओइना खुद हाइदुना बिदाय पिखि इम्फाल एयर इंडिया ऑपरेशन तौबा लेख्रबसु टाटाना सलाइबा एविएशन सर्विस इम्फाल की लोइनम सखिबति नथ्रि एयरलाइन असिगी ममल होंगबा सर्विस अम ओइरिबा एयर इंडिया एक्सप्रेस दी मखाताना अदुमक इम्फाल सर्विस तौखिगनि खोंथांग असि मतम क्यागी ममांगदगी प्लान तौदुना लाक्लबा यामना स्ट्रेटेजिक ओइबा खोंथांगनि एयर इंडिया ने इम्फाल की सर्विस लेखिबसि अहमदाबाद की लंदन तमना पाइगदबा प्लेन अमा काखिबा थौदो अदुगा मरी लैनदि हाइखि तेंतक असुमना म्याम थमजरमगे दुगा हौजिकोइनदि म्याम पाउ मतंग से लुसिनजरगे अमसु मखाताबा अनौबा अपडेट म्याम पुनंगमिना साइनसु चैनल सिगी मेकेदिगी बैंक फमदा मखाताना थमजरी।